Samthong Kendra Congress ki mirep oigidoriba L Jayant Kumar ki election campaign gi sarkam oina Kendra sigi ward number 9 gi yumthong kuding sangduna bot khumgi thabak chathakre L Jayant Kumar na ISTV da phongdorpada Manipur hauzik Modi ki webta BJP na asa kaya tawri adubu Kendra sidadi BJP gi asa ningba kaningai oigani BJP ki ticket tanaba masel muknarakpada Kendra asida BJP phibam sathina sokani haiki Moisi ticket si moi sering samang da ba haibe dai ade maram ticket kana phang da ge si BJP gi dik haiba ngamde ade moi du phang da matung da phang da gang na kari muk la ka da ge akoi na mateng pangpi har ka dran na independent oina lep ki har ka da haibe dum badi mati matang haibe tai Central Force ama wariba SSB da thabak toromba singna pullaga semba Manipur SSB Pensioner Welfare Association na puthokpa matang sahili singani taratare ki calendar ama release tawkhe wang kai thela sangmi de leba association asi office ta pangto ki bothoromba da thabak ti potharaba ex servicemen kaya su saru yaki Langkwal Kendra ki MLA Karam Syam namha ki MLA Local Area Development Fund gi makhada saba community hall ama singjamai waikum lekai ta sangakre Waikum lekai YSC ground da sariba community hall asi sangabagi thormuda oinam thingal gram panchayat ki pradhan RKP obrata YSC ki president Y Gojendra thorm aduda sarukyaki MLA Karam Syamna gachu sangariba community hall asi tharaga maha ki tam manung da punna sakiba community hall taraga mapan sure mana MLA aba oina miyam na thamkiba thajaba IIT Guwahati gi Professor Dixit Udoy IIST Sibapur gi Professor S Baimik NIT Impal ki Mechanical Engineering Head Professor Ais Mirzan Susaryaki. Ojik pau ki marksda dek abata lominasi. Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Northeast India Development Party NEIDP asi iramda Manipur chakwa thorangi dabakta hiram kudimakta kathopaga loinana apunbagi pangalama sagaliba political party amani tamathoi suba Manipur Legislative Assembly gi mikhalda party asi gi damakta miyam gi mihut sinduna tampaki constituency nempu makta masa gi constituency singda miyam gi support phanglaba miyoi sinda paujel asi pijari mirep oiningba singda isagi biodata makhada pijari ba sida yohon birakna bakhanganjari Pain relief ointment, Kwanaba, Oxikba, Tangsikba, Punaba, Singbuda, Sinabayarba, Lipsap, Gupta Putuksaba, Oza. Temple of Learning Admission Notice. Celebrating the 11th Foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linthorbi, third position Luhiangangbom, sixth Nira. Miyam ki nuwairaba pausal mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham. Please contact 09999055302 or 09821819453. Look active hospitality services, assurance redefined. Changi labor solak padagi puju sinaktaba akcham choktarba tumba chaba yaraktaba khong hamba numayaktaba singidaba amatta ngaraba upaidi Jolip Syrup amasung Jolip Capsule Burchang in a Sneview. Bagi matung damu kena teram nokseri, maksud makata bapau kereta pujari. Passenger service tawriba auto Magic Winger amasung bus na chingmana block na maram wadaga thau phangdabadagi passenger singdagi bhara hena lobidana naba All Manipur under 5-ton passenger service ki Joint Administrative Council na appeal tawri.
Council asigi convener L Somarendrona Thau phangdabadagi passenger service tawribasingna bhara hena lowdananaba transporter and driver council amadi joint administrative council anina kan hona passenger gari singdagi oina konung mamangda leiba kusum oil pump amadi harangoi thong oil pump da diesel piri tha asigi tarama thoidagi thau pirakliba si blockade loideba phawba leptara thau pinaraba hona gani haki Pangalliba ter asida Manipur passenger service tawriba gari singnasu koi BBC na honare ba thabak thorma sing asibu apung khana saw battuga galoina na ko passenger service tawriba gai sina khudimana gari bara asi hena lobi danong ta joint council gi campaigner government gi magai dagi yang rutanda paujen kari Lilong Kendra da mirep oigadoriba MD Kayamudin gi election campaign committee na Lilong Arapti da Mikhal gi campaign pangthokre tungda polling station kunthra ga mathoi gi workers gi khanane na mifam masu Lilong yang bi lekai da Kayamudin gi jumda pangthokre lakadoriba Mikhal sida BJP bu mapung phana sawat pahaina warep lokhi Kayamudin na lakadoriba Mikhal sigi matungda BJP na soidana government sengbani Lilong Kendra su atai Kendra ga mimana ba ngamna ba BJP gi pangal hapsi haiki Operasi itu apa lagi? Itu semua ini pasal ini pak, orang ini bersih, nombor ini, nombor mana? Hari ini pak, Manipur kita bersama, paham pak. Contoh contohnya, BJP सरकार वाकई है ना, कहीं bersih dah, keturunan, nanti pangsal lagi, Manipur BJP सरकार menolak betul, keturunan, coba orang macam ini mereka terjadi. Ketrigau Kendra da Hana MLA Oramba Hozukna BJP gi merep oigani haiduna thorang liba tu isnda kisugo gi Mikhal gi magi campaign polling station 4/2F Kongpal Chanam lekai de lebali tang them inongsa singagi yum da pangthokre TS nanda kishona hakibda Kongpal Chanam lekai asi mahaki pokham amadi chawrak phamni adubu mawangi term da lekai asidagi mahaki vote yamna phangkide handiki tam asidadi mahaku sogat pidana mafam asigi chakot thurangi thabak kaya pangthopang manbiu haki Tasigi taragi numidang singzamai mayangam lekai dalaiba Imphal East Block 2 gi video khetrimayum sidathigi yum gi get the pokhaki bomaru KCP military joint committee gi SAP kanglei mission na sathaki bani hari lobasigi department of publicity secretary ningthem mangang gi chirol amana thodo adu da mara leitab nupi ngang yauna miyu kya aso opan nangkiwa miyam da ki akhang nan kiwa du budi lukna nuai tabo phawi laibak thibo thodo adu gi afafata punamak Imphal East panchayat ki block 1 2 3 gi video amasung pradhan singh na pugadabani Amarom da thodok aduga mari lena phare hariba khurai haibu makhongdagi Imran Khan lup asigi karigumba hiram amata da mari lena de hai UN sina hojuk sathari economic blockade asina maram oiduna Technopol district headquarters da mori dagi Imphal thorakpa gari kaya marum panduna lerakpa numit nini sure panduna leba gari sing security escort thabiratuna Imphal yorakna ba thabak lokhat piu haina mari lena basingi pukning chingsilakli Theatre Center Manipur State Kala Academy ga kusam naduna Sangit Nata Academy New Delhi gi miyeng makada December 3 tagina taramatu phawba MDU Hall da pangthukiba Creative Director Singi Niputre Suba Short Play Competition phal lauthokre Best Production da Khori Phaba Artist Association gi Sel Thanaba Best Direction da Association Asimaki Rangbir Krishnam aduga Best Experimental Play da Rak Tarang Mandal gi Samarak Ngamarak nataka Hozul selapda maruba pau amu kana pizari Matang saida pangthok kador assembly Mikhal da Congress ki oina na hat taruk tagi tatana Mikhal thengna ka dawri amadi Ziribam subdivision bu mapung phawa district ama oina lauthok ki bada Toksam headquarters students union na yaning da phongdok hai Hozul ki oina da student visible pau matang solution jare mi ta division amu kana Samkandi kho community azurena karuna bam sambam mai bam kho rong mai sa mai akai jam drive ni